Kanglai Tebina Punamaku Taram Noksari Malayamda Maming Laina Fauriba Actor Tony Jagi Maramda Karadan Kangminasi Jackie Chan Jet Li Amadi Bruce Lee Haidiba Masak Maming Lairaba action star sing asibu Mahaki master ni haina laujariba makhoi action singbu tasin khomjinduna mahak masagi oiba action design ama puthokna ba honajariba naha ama oina ngasimak malemda fauriba action actor Tony Jaa Thailand gi North Eastern da laiba Surin haiba mafam maduda 1976 ki February 5 da pokhi martial art ki manung da lairiba wushu amadi taekwondo da Black Belt fanglaba star se thang hainaba judo mui thai amadi gymnastic player amani nongwada pung nipal hariba masana sing asida practice tawriba action star se angang oiringai dagi hauna martial art haibasi yamna pamjarakhi Tony Jaa na piklingai da Temple Fear da Bruce Lee Jackie Chan amadi Jet Li gi film kaya thawai yauna yengki maduna mangonda inspiration mayam ama pikhi Mamanaba single abukta sanaba matamda makoigi matau tamduna makoina tawriba martial action move ado yaunanaba practice tawduna sanaki piklingai da laikai gi oiba temple school amada martial art tamlakhi mamaithangda physical education college Khon Kian Thailand da mapung phana tamlakhi film da masak naiba star ama oiraktringai gi mamangda Pana Riti Kerai Haibab Thailand film amagi fighting scene singda stunt actor oina hana thorakhi mamaida magi haisingba kaya aduna mahakku film da main role lauduna kumba horakhi mahaki asengba pokpagi mama mapana kaunaba mingdi Thachokom Jerum haibani adubu mamaida mamanaba singnadi mahakpu Phanom Jerum haina kaunakhi aduga Ongbak haiba film asigi matungdadi mahakpu Tony Jaa haina maming onki Ongbak The Thai Warrior 2003 haiba film asimak mahak masada center lauraga puthokhiba film amani masigi mathangda Universal Studio na mahakpu Fast and the Furious 7 haiba film gi damak contact tawki film ase 2014 da release tawrakhi film ani sina mahakpu international level da miyamna sak khangduna miyamna pamnakhi Tony Jaa mahakka matam sang nungsinajrakpi piara sotiwata non ka 2012 ki May 3 da luhongki hojik mahak masanupi ama amadi masanupa amagi mapa haibadu oire Tony Jaa gi maming leirab film singi manungda The Bodyguard Ongbak Skin Threat Furious 7 Never Back Down No Surrender Paradox Triple Threat SPL2 A Time for Consequences haibasing asini Ongbak 3 gi matungdagi mahak matam khara acting gi lambi dagi khara lapthokhi maramdi mahak Buddhist temple amada monk ama oina laikhi sahi khara matungda hojik amuk hana acting da mai onsilakli mahaki haisingba martial art ka loinana Fajaraba acting kaya na mingchat urong khinduna mana kaya pikhi maduge manungda Star Entertainment Award for Acting in Leading Role Thailand National Film Association Award for Honorary Award mahaki film Ongbak da Top Awards 9 Entertain Award Salematai Award for the Motion Picture of the Year hairiba sing ase fangba ngamki ngasidi Tony Jaa malem gi thakta maming leiraba actor martial artist action choreographer stuntman amadi director ama oina sak khanglakli hojik Hollywood ki actor ama oina bagi tanja yamna phanglabasu English lon gi khudongcha da bakhar leibana English ngangba iba kanna tamli loinana tongan ba lam kharagi film namba hokre masagi sahi tara mari surakpada Pana Films ki production kayada amadi Thai television gi serial Red Eagle haiba aduda stuntman ama oina saruk yaba horakhi masidagi mahangna Ongbak haiba film asida leading role ama kumna nabagi yumpham thonba hokhi film asida stuntman amadi mechanical assistant natraga computer generated effect amata sinadana mahak masagi style de shooting tawki mahaki aerobic amadi dance like move kaya da miyamna penakhi
फिल्म असिगी सीन अमदा अतोपे एक्टर अमगा फाइटिंग सीन अमा नंबदा महांगना सेलिबा खोंग्राव अदो मई चागलखी मदो महाक खंगखीदे कैमरा सु कट तौखीदे मैरीना मथक यौरक्लबा मतमदा महाक मसासु खंगलखी अदुबु मागी एक्शन दी लेपखीदे मैरी अदुना महाकी पिसुम अमदी पा अमदी नातोन मैने साखी लोइनना मागी खुउगी लिगामेन अमा तत्तुना मतम कुइना लायेंगदुना लैखी असी यौना मागी फिल्म एक्टिंग दा थवाई लुपचबा मिसक अमा ओइखी जैकी चान कुंबा रस अवार्ड 3 हाइबा फिल्म अदुगी डायरेक्टर अमदी प्रोड्यूसर ना फिल्म अदुदा टोनीजाबु कुमननबा हाइखी अदुबु महाकी ओंगबाक तु नंबगी शेड्यूल लैबा मरमना कुंबा ngamlaroy हाइना हाइरखिबदगी जैकी चान कुमखी वाफम असिमक जैकी चाना Associated Press की इंटरव्यू अमदा हाइखी The director liked him a lot. However, Tony Jaa said he had been unable to participate because of scheduling conflicts with the shooting of Ong Bak 2. Hauzik phawbada Tony Jaa short film ama yauraga film tara tarukta ek taukhre masigi manungda film ani amadi loisinba ngamdana lairi hauzik shooting chathariba film di Triple Threat haiba sini asumna honababu leptrabadi aikhoi gi aningba do soidana mai pakpa ngamgani